Manipur Da Kumja lising aniga kulhumdoigi me Thadagi Hourakkhiba Erangna relief camp da Leirakkhiba Idp sing Masagi YUMDA HANJINDRIBAPHAOBA TAPPA LAMDAM OIRE HAINA LOUBA YAROI HAINA MP BIMOL na PHONGDOKKHRE mahakna social media da thagalakpa post amada mahakna makhatana Manipur da tapna tangdu leitana leire haina miyam mangda utnaba Prime Minister Modi na Parliamenta wafam kaya thamkiba laikre mahangna sigumba wafam sing thangalakani haibagi ingit hana na pirakpa laikre thokriba irang asina tongan ba mafam sing da hangliba relief camp da wana hingnabagi lanthengna duna punsi leliba singna masa masagi mayumda hek hanjindriba faoboda Manipur da tangdu leita ba phibam oire haiba khak yaroi makhoi singa thengnariba awaba sing namsinduna Manipur da tappa hanjilakli haina hairabadi madu malemgi miyamda achauba minambani haiba wafam MP BIMOL na phongdorakli Santi hanjala na ngasi su khabara masi miyamgi mitta utchaiba adugumba posak amani haina aina lawjai aduna aina miyamda sigi mari lainana ai wafam khara thamja ngasi khabar paabda su yaw mamang dasu on the floor of the house haitare parliament dasu school kare office hange dukan kari kara loi hangdok na re duna normal oire na prime minister na parliament hai masa in hek vote ka dinga gi mang ai agenda da number 1 masi moina tawra kani haise aina so hana haije ba aina lanjenari ba irei cha singchina mayumda hek hanjandri bhaubada aikoi normal oire haibe yaroi santi lae haibe yaroi haibe se ai mamang da hanjan haijebani english sana sa haijebdo akoi gi pushing under the carpet aina thamjan gi ba normalize to gi the way type the he tawe ba mas an akoi na kawroi da badi leiri be irei cha sing se hek makoi na leirami ba mayum da hanjan ri ba manipur gi handak thoki ba irang se loire haibe yaroi santi hale haibe yaroi haibe se ai miam da amukka na ining sing janingi karigino da amuksu santi la na normalize to gi koina ain head bot masi tawdana bani aina parliament ta hanjan chingthokna ngangi ba parliament gi mapan da su press conference ani khangdi gathering da ni khangdi masi gi irei cha singji gi issue singji puthok na ngangi se masi akoi leiriba issue se ngasi gi chahi ani muksida loisandri santi laktri aduna mimang da utchairaga Amit Shahagi through the Prime Minister through the Santila and Parliament to Karangang Swai Zungang Toga Miang Mita China number land district over say. Aina Amukana Lepak Miam da Irecha sing da in a pilt of say. Let's be alert, Mina single lacy, distraction Winna Torre Bukang say, Akoi Mayu Winna see Habis Hizeraga, Amukana Miam Bom Krumjeri.